Hai mayam, ngasi suai anauba wari amaga loinana lakjari. Ngasigi wari ase aikhoigi maitaigi chatnabi kaya amagi maramdani masi aikhoi miyam pulap munna amutang khangminasi aduga mahausagumna wari asina hawdringaida aigi video gi screen asida taadoriba khonjel ase kanagi khonjel no haiba comment section da comment tawduna takpira Nabibu warubano aidi matik shade ngasigi wari ase aikhoigi ahal lamal singna thaina matamda takpi tambiramba numidhangda imung wai sitkanu numidhangda khong khujin kakkanu aduga numidhangda phi photkanu haina ba leireba phatte haiba masigi maram ase karino asengba makki phatta baraba aikhoigi hawjik matamgi nauna hawgalakliba no generation gi angang maya amadi ahal lamal singna phatte haragadi tawroiba tawbudi adu phatte hariba segi maram se karino thigatte bako masi wahi khara segi maram da aikoi kitang sugaina khangminasi aikoi numidhangda imung wai sitkanu aduga numidhangda khong khujin kakkanu phi photkanu haiba segi maram ase thaina matamda aikhoigi haibadi mai gumba aikhoigi electric gumba masi tholaktri matamda aikhoigi puthau thalaga yum kaise leinaramiba ahing numidhangda puthau haibadi aikoi hawjing thangmai hairaga su khangnai ko madu thalaga aikoi ahing numidhang che lelnarameba ko numidhangda thangmaina nganbana adu yam thina ngandeba ko thaina matam puthau thanba chatnariba matam asida khoi thaina matam da ahing dai khoi thabak sunaram deba ahing dai khoi gi chak ising thonglaga chaba kaktaniba matam madu dai khoi gi yum kai ka se laiba ki yum mataniba hojing matam di floor ka se paka tawraga wall gi yum ke ama sanale matam madu da maka ka se laiba ngataniba maram madu na khoi gi laiba maka da pochai kari gumba mata graga su khoi gi puthau gi mangal du na du thina fajana uba ngam deba ko maram asina numidhangda aikoi imung wai sitkanu haibagi maramdi aikoi numidhangda puthaugi mangalda fajana uba phangdabanina yumgi karigumba ahena thoiba posak aikoi imung manungda taaduna leiraga su madu aikoina wai sitpada sitopada yawkhigani hainabagi nebako aduga numidhangda aikoina phi photkanu haibasigi maram asina numidhangda puthaugi mangalda matam aduda akoi current kumba electric kumba se leitabanina ko numidhangda phi photkanu haibasigi maramdi puthaugi mangalda phi photpagumase masisina aikoi haidi ubado watpanina ko khutkumbada sokchangani haibagani bako khutkumbada thinna khotna tawgani haibagani bako masigi artha se aikoi soidana aikoina tawriba thabak phi da pholaga su soiba yawgani natra khut nung sokani haibagani ba maduga ahum subada aikhoigi khong khujin kakkanu haibase khong khujin kakkanu haibase chap manaiba matam maduda aikhoigi puthaugi mangalda leinaram liba matam maduda thaina matam maduda ko ahingda aikhoina khong khujin kakkanu haibase maramdi puthaugi mangalda aikoi khong khujin da kaklaga su ko khong khujin sokchangani haibagani ko hejinna kakchen gani hotkani haibagani ba masigumba kya ama leiba maduga numidhangda khong khujin kaklagadi nang kakliba khonggi khujin singdo imung manungda tasingani chak ising chabada yawgani khotkani masigumba kya ama leiba ko soiduna paisingi gani haibagi masigumba kya ama leiba ko masina maram oraga khoi ahal lamal singna masibu phatte haiba wahai sida phatte hairagadi kana ama tawgoi haibagi ko hawjik matamdi light leire electric leire makhal kya ama leinarabanina mi kya ama numidhangna su thabak sunaiba ko adugo matam adogi chatnabi singdo chatnabi ahal lamal singna lirakhiba wari kya singdo hawjik phawba dum rotate oiduna dum chattuna lakpani ba masini ba aikhogi phatte hairi si baramche aikoi hawjik phawba su masigi wahi singje ngakna satkadabani akoi ipa ipugi takpi tambirak bai base masi haraga ngasigi wari ase yamna sangdaroroge matang asida loisinjarage aisu yamna henjanna thoina khangba budi nate aina khangba khara do thigatjaraga miyamda share tawjabani wari se miyamna nungai biramgani thajai nungai biramba thoglagadi nuksibino channel ase support amasung share tawbiramu aduga subscribe su tawbiramu thangnarase gi mathangi video da matam do fawgi damakta kainarase